ꯊꯣꯏꯕꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯇꯥꯕꯗ ꯌꯨꯝꯗ ꯂꯩꯍꯧꯕ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯐꯝ ꯑꯃ ꯈꯪꯗꯦ꯫ ꯃꯃꯥ ꯂꯩꯃꯅ ꯅꯨꯡꯊꯤꯜꯗ ꯃꯦꯃꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯦꯃꯤ, ꯅꯆꯦꯗꯨꯕꯨ ꯃꯁꯥꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ? ꯏꯅꯦ, ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯗꯤ ꯅꯠꯇꯤꯌꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯔ ꯏꯪꯈꯤꯕꯗꯒꯤ ꯑꯌꯨꯛꯇ ꯂꯩꯍꯧ ꯇꯧꯕꯅꯤ꯫ ꯗꯣꯛꯇꯔ ꯀꯧꯔꯒ ꯍꯤꯗꯥꯛ ꯒꯨꯂꯤꯕꯨꯗꯤ ꯊꯥꯔꯦ꯫ ꯑꯗꯨꯗ ꯏꯆꯦꯅ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯁꯤꯗ ꯏꯆꯦꯒꯤ ꯃꯁꯥ ꯁꯣꯟꯊꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯒꯗꯤ ꯍꯥꯏꯗꯅ ꯁꯨꯝ ꯄꯥꯈꯠꯂꯤꯅꯤ꯫ ꯏꯆꯥꯅ ꯃꯁꯥ ꯉꯝꯗꯦ ꯇꯥꯕꯗꯅꯦ ꯃꯃꯥ ꯑꯩꯗꯤ ꯂꯩꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ꯫ ꯅꯪꯅꯅꯦ ꯅꯪꯒꯤ ꯅꯆꯦꯃꯛꯅꯤ ꯈꯜꯂꯒ ꯈꯔ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯃꯥꯅ ꯆꯥꯅꯤꯡꯕ ꯌꯦꯡꯉꯒ ꯈꯔ ꯄꯤꯖꯕꯤꯌꯨ꯫ ꯃꯁꯥ ꯉꯝꯗ꯭ꯔꯕꯗꯤꯅꯦ ꯁꯦꯝꯗꯣ ꯇꯪꯈꯥꯏ ꯈꯥꯏꯔꯒ ꯆꯥꯛꯃꯥꯏꯗ ꯉꯥꯜꯂꯒ ꯆꯥꯕ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯃꯗꯨꯁꯨ ꯈꯔ ꯍꯦꯛ ꯄꯤꯖꯔꯒ ꯌꯦꯡꯉꯨꯀꯣ ꯅꯪꯅ꯫ ꯍꯣꯏꯅꯦ, ꯌꯥꯝ ꯍꯦꯟꯅꯁꯨ ꯄꯥꯈꯠꯄꯤꯒꯅꯨꯗ꯫ ꯑꯩꯅ ꯏꯆꯦꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯒꯦ꯫ ꯍꯣꯏ, ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯈꯔ ꯆꯥꯎꯊꯣꯛꯏꯅꯦ ꯏꯕꯦꯝꯃ꯫ ꯐꯣꯟꯗꯤ ꯊꯝꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯄꯤ ꯇꯥꯕ ꯂꯦꯞꯇꯦ꯫ ꯐꯤꯖꯤꯗꯨ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯑꯆꯤꯛꯄ ꯖꯒꯥ ꯑꯃꯠꯇ ꯂꯩꯇ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯀꯔꯝ ꯇꯧꯔꯤ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯒꯤ ꯑꯋꯥꯡꯕ ꯁꯝꯕꯜ ꯈꯥꯒꯠꯇꯨꯅ ꯂꯩꯈꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯣꯝꯗ ꯂꯟꯆꯥꯅ ꯄꯣꯁꯃꯦꯟꯗꯒꯤ ꯆꯤꯊꯤ ꯑꯗꯨ ꯂꯧꯔꯒ ꯂꯥꯛꯄꯗ ꯃꯉꯥꯎ ꯊꯤꯕ ꯁꯤꯐꯥꯏ ꯅꯍꯥ ꯈꯔꯅ ꯂꯛꯅꯔꯦ꯫ ꯃꯦꯖꯔ ꯁꯥꯍꯦꯕ, ꯀꯅꯥꯒꯤ ꯆꯤꯊꯤꯅꯣ? ꯏꯇꯩꯃꯒꯤ ꯆꯤꯊꯤꯔꯣ? ꯃꯦꯗꯝꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯑꯩꯈꯣꯏ ꯕꯥꯕꯤꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯏꯔꯛꯄ ꯆꯤꯊꯤꯔꯣ ꯃꯦꯖꯔ ꯁꯥꯍꯦꯕ? ꯑꯁꯨꯝꯅ ꯏꯁꯩꯒ ꯁꯛꯇꯨꯅ ꯂꯛꯅꯔꯛꯏ꯫ ꯂꯟꯆꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯦꯝꯞ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯆꯤꯊꯤ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯇꯥꯃꯣ, ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ! ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯇꯥꯃꯣꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯇꯥꯃꯣꯕꯨ ꯎꯔꯒ ꯋꯤꯁ ꯄꯤꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯅꯆꯟꯅ ꯆꯤꯊꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯖꯒꯦ ꯉꯁꯤꯗꯤ꯫ ꯀꯝꯗꯧꯔꯤ ꯇꯥꯃꯣ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯁꯤꯝꯂꯥꯗ ꯍꯧꯖꯤꯛ ꯍꯦꯚꯤ ꯁ꯭ꯅꯣꯐꯣꯜ ꯊꯣꯛꯏ ꯍꯥꯏꯅ ꯄꯥꯎꯗ ꯍꯥꯏꯌꯦ꯫ ꯇꯥꯃꯣ ꯍꯣꯏꯒꯤ ꯀꯦꯝꯞꯇꯨꯁꯨ ꯌꯥꯎꯕ꯭ꯔꯥ? ꯕꯣꯔꯗꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯤ ꯑꯟꯗꯔ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯇꯥꯃꯣ, ꯑꯩ ꯉꯁꯤ ꯌꯨꯝꯗ ꯆꯠꯂꯨꯏꯌꯦ꯫ ꯏꯃꯥꯗꯣ ꯌꯥꯝ ꯁꯣꯜꯍꯧꯏ꯫ ꯇꯥꯃꯣꯅ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯖꯤꯜꯂꯒ ꯌꯨꯝꯗꯁꯨ ꯂꯥꯛꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯇꯣꯉꯥꯟꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯔꯅꯤ ꯍꯥꯏꯅ ꯗꯞꯁꯨ ꯇꯧꯔꯛꯄꯅꯤ꯫ ꯄꯥꯕꯨꯡꯗꯣ ꯁꯨꯒꯔ ꯈꯔ ꯋꯥꯡꯍꯧꯏ꯫ ꯏꯃꯥꯕꯨꯗꯤ ꯃꯁꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗꯦ꯫ ꯑꯩꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯐꯖꯅ ꯊꯥꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯃꯣ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯑꯍꯜ ꯌꯥꯝ ꯑꯣꯏꯁꯤꯜꯂꯦ꯫ ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯕꯗꯤ ꯀꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯉꯝꯒꯅꯤ? ꯇꯥꯃꯣꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯌꯥꯝꯁꯦ꯫ ꯇꯥꯃꯣ, ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯒꯁꯨ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯌꯨꯝꯗ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯈꯛꯇꯃꯛ ꯂꯩꯍꯧꯕꯗꯣ꯫ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯦ, ꯑꯗꯨꯒꯤ ꯏꯃꯥꯅ ꯁꯤꯃꯁꯨ ꯍꯥꯏꯍꯧꯏ, ꯃꯣꯏꯔꯥꯡꯒꯤ ꯏꯆꯦꯒꯤ ꯋꯥꯐꯝꯗꯣ ꯃꯗꯨꯁꯨ ꯇꯥꯃꯣꯅ ꯂꯦꯞꯇ꯭ꯔꯕꯅꯤꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯇꯥꯃꯣꯒꯤ ꯑꯔꯦꯞꯄ ꯑꯃꯗꯤ ꯍꯥꯏꯅꯁꯤ ꯍꯥꯏꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯔꯛꯏ꯫ ꯌꯨꯝꯗ ꯀꯨꯏꯅ ꯊꯣꯛꯂꯛꯇꯕꯗꯣ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯥꯃꯣ꯫ ꯗꯤꯋꯥꯂꯤꯒꯤ ꯁꯨꯇꯤꯁꯨ ꯇꯥꯃꯣꯒ ꯏꯃꯥꯒ ꯉꯥꯡꯅꯕꯗ ꯌꯨꯝ ꯌꯧꯔꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯍꯟꯗꯛ ꯌꯥꯎꯁꯪꯒꯤ ꯁꯨꯇꯤ ꯐꯪꯕꯗꯗꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯎꯀꯣ꯫ ꯇꯣꯝꯊꯤꯟꯁꯨ ꯆꯥꯎꯔꯦ, ꯎꯅꯤꯡꯗꯕ꯭ꯔꯣ ꯇꯥꯃꯣ? ꯆꯤꯊꯤꯁꯤ ꯈꯔꯒ ꯁꯥꯡꯅ ꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯑꯌꯨꯛ ꯑꯉꯟꯕꯗ ꯗ꯭ꯌꯨꯇꯤ ꯂꯩ, ꯑꯗꯨꯅ ꯉꯟꯅꯁꯨ ꯇꯨꯝꯗꯕ ꯌꯥꯗꯦ꯫ ꯇꯥꯃꯣꯅ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯑꯀꯨꯞꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯝꯒꯗꯧꯕꯁꯨ ꯂꯩ꯫ ꯁꯣꯏꯗꯅ ꯌꯨꯝꯗ ꯊꯣꯛꯂꯛꯎꯀꯣ ꯇꯥꯃꯣ꯫ ꯅꯆꯜꯅꯁꯨ ꯇꯥꯃꯣꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯇꯥꯃꯣꯒꯤ ꯅꯆꯜ, ꯉꯥꯟꯊꯣꯏ ꯈ꯭ꯋꯥꯏꯔꯛꯄꯝ꯫ ꯉꯥꯟꯊꯣꯏꯅ ꯏꯔꯛꯂꯤꯕ ꯆꯤꯊꯤ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯛꯄꯗꯤ ꯅꯠꯇꯦ꯫ ꯃꯆꯟꯒꯤ ꯏꯆꯝ ꯆꯝꯕ ꯈꯨꯠꯏꯅꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯥ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯕꯗ ꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯔꯛꯏ꯫ ꯌꯨꯝꯒꯤ ꯐꯤꯕꯝ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯋꯥꯈꯜꯒꯤ ꯑꯁꯥꯅ ꯃꯁꯤꯡ ꯊꯤꯉꯝꯗ ꯀꯥꯏꯈꯤꯕꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯊꯤꯕꯒꯤ ꯋꯥꯐꯝꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯅꯤꯡꯕꯅꯤ꯫ ꯃꯩꯁꯥꯗꯨ ꯐꯪꯒꯅꯤ ꯈꯪꯅ ꯃꯩꯔꯩꯂꯛꯇ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯩꯔꯤꯅ ꯃꯩ ꯋꯥꯏꯔꯛꯄꯗ
ꯊꯃꯣꯏ ꯑꯗꯨꯕꯨ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯊꯦꯛꯍꯟꯈꯤꯕꯅꯤ꯫ ꯃꯩꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯄꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯈꯨꯠꯅ ꯊꯦꯡꯂꯨꯕꯗ ꯃꯥꯡꯈꯤꯒꯗꯧꯕ ꯌꯥꯏꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯈꯤ꯫ ꯂꯟꯆꯥ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯊꯃꯣꯏ ꯑꯗꯨꯁꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯤꯔꯁꯤ ꯆꯪꯉ ꯆꯪ, ꯆꯣꯞꯄꯒ ꯆꯣꯞ ꯈꯟꯗꯨꯅ ꯋꯥꯆꯞ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯔꯤꯉꯩ ꯊꯣꯏꯕꯤꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯐꯣꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯒꯦ ꯈꯖꯤꯛꯇ ꯉꯥꯏ꯫ ꯔꯤꯡꯗꯨ ꯀꯨꯏꯅ ꯆꯠꯍꯟꯕꯁꯨ ꯄꯥꯝꯃꯨꯕꯗꯒꯤ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ꯫ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯅ, ꯇꯥꯃꯣꯂꯟ, ꯉꯥꯟꯊꯣꯏ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣ? ꯄꯥꯔꯝꯅꯤ꯫ ꯂꯟꯆꯥ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯀꯔꯤ ꯈꯨꯝꯒꯗꯧꯕꯅꯣ ꯈꯟꯐꯝ ꯈꯪꯗ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯤꯕꯅꯤ꯫ ꯊꯣꯏꯕꯤꯗꯗꯤ ꯂꯟꯆꯥꯒꯤ ꯏꯇꯦꯟ ꯇꯦꯟꯕ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯋꯥ ꯉꯥꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯔꯒ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯟꯊꯣꯏꯕꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯕꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯅꯠꯇꯦ꯫ ꯎꯄꯥꯏ ꯑꯃ ꯊꯤꯔꯒ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯤꯄꯥ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯃꯈꯥ ꯑꯃꯇꯪ ꯇꯥꯔꯛꯂꯕꯗꯤ ꯈꯟꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯛꯏ꯫ ꯑꯗꯨꯗꯤ ꯐꯣꯟꯗꯣ ꯉꯥꯟꯊꯣꯏꯗ ꯑꯝꯇ ꯄꯤꯕꯤꯌꯨ꯫ ꯍꯣꯏ꯫ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ꯫ ꯉꯥꯟꯊꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯉꯥꯟꯊꯣꯏ, ꯁꯤ ꯊꯣꯏꯕꯤꯅꯤ꯫ ꯉꯥꯟꯊꯣꯏ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯨ ꯈꯨꯝꯖꯤꯜꯂꯒ ꯐꯣꯟꯗꯨ ꯂꯧꯏ꯫ ꯃꯆꯜꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯂꯣꯏꯔꯒ ꯄꯤꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯊꯣꯏꯕꯤꯗꯨ ꯋꯥꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦ꯫ ꯋꯥꯈꯜꯗ ꯂꯩꯕ ꯋꯥꯔꯤ ꯑꯃ ꯍꯦꯛꯇ ꯍꯧꯗꯣꯔꯛꯏ꯫ ꯍꯌꯦꯡꯒꯤ ꯄꯥꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯅꯪꯗꯤ? ꯑꯩꯁꯨ ꯂꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯤꯗꯤ ꯂꯥꯏꯔꯦ, ꯃꯊꯪꯒꯤ ꯃꯦꯠꯁꯤꯅꯤ ꯑꯩꯅ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯁꯦ꯫ ꯑꯁ, ꯃꯅꯤꯄꯨꯔꯤꯁꯤ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ, ꯍꯌꯦꯡ ꯈꯟꯅꯁꯦ ꯑꯗꯨꯅ꯫ ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯇꯥꯛꯄꯤꯅꯕꯁꯨ ꯂꯩꯇꯦ꯫ ꯅꯪꯗꯤ ꯅꯌꯨꯝꯗ ꯅꯕꯨꯡ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯀꯩꯝ ꯄꯥꯈꯠꯂꯝꯃꯣꯏꯌꯦ꯫ ꯏꯁ, ꯅꯪꯁꯨ ꯑꯗꯨꯝ ꯇꯥꯛꯏꯗꯨꯗꯤ꯫ ꯇꯥꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯗ ꯃꯥꯟꯅꯗꯦꯗꯅ꯫ ꯈꯪꯗꯕ ꯂꯩꯔꯗꯤ ꯇꯥꯃꯣꯅ ꯑꯗꯨꯝ ꯍꯪꯉꯣ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪꯗꯣ꯫ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯇꯣꯏꯅ ꯍꯪꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ꯫ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯍꯪꯕꯁꯨ ꯏꯀꯥꯏꯖꯩ꯫ ꯇꯥꯃꯣꯅꯁꯨ ꯊꯣꯏꯕꯤ ꯅꯪ ꯀꯩ ꯈꯪꯗ꯭ꯔꯦꯅ ꯍꯪꯉꯛꯑꯒꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ꯫ ꯑꯌꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨꯁꯨ ꯅꯪꯅ ꯃꯅꯤꯄꯨꯔꯤꯗꯤ ꯏꯔꯥꯏ ꯂꯥꯏ ꯍꯥꯏꯕꯗꯒꯤ ꯀꯩꯝ ꯄꯥꯗ꯭ꯔꯦꯅꯦ꯫ ꯑꯌꯥ, ꯃꯅꯤꯄꯨꯔꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯍꯩꯔꯤꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ꯫ ꯑꯩ ꯇꯥꯃꯣꯗ ꯍꯥꯏꯒꯦ, ꯃꯥꯅꯁꯨ ꯈꯔ ꯍꯪꯉꯣꯅ꯫ ꯍꯥꯏꯔꯨꯅꯨ ꯍꯥꯏꯔꯨꯅꯨ, ꯑꯩ ꯂꯣꯏꯅ ꯍꯩꯖꯔꯦ꯫ ꯑꯗꯨꯅꯦꯕ, ꯑꯩꯗꯤ ꯇꯨꯝꯃꯅꯤ, ꯅꯪ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯇꯨꯝꯃꯅꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯎꯅꯔꯁꯤꯀꯣ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯐꯣꯟꯗꯨ ꯉꯥꯟꯊꯣꯏꯅ ꯑꯣꯏꯅ ꯀꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯂꯟꯆꯥ ꯐꯣꯟꯗꯨ ꯂꯧꯅꯤꯡꯗ ꯂꯧꯏ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯈꯣꯟꯖꯦꯜ ꯈꯖꯤꯛꯇ ꯍꯧꯕꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯥꯔꯤ꯫ ꯊꯥꯕꯜ ꯐꯕ ꯑꯍꯤꯡꯗꯨꯃ ꯂꯟꯆꯥ ꯄꯣꯊꯥꯐꯝ ꯈꯪꯗ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯦꯜꯂꯤ꯫ ꯋꯥꯈꯜ ꯃꯥꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯔꯥꯡꯅꯔꯤꯕꯗꯨ ꯃꯔꯝ ꯌꯥꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯊꯃꯣꯏꯅ ꯑꯉꯧꯕ ꯅꯨꯡꯁꯤꯠꯀ ꯄꯥꯡꯈꯛ ꯀꯣꯏꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕꯤ ꯃꯅꯤꯒꯨꯝ ꯉꯥꯜꯂꯤꯕꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯃꯣꯏꯅ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯋꯥꯈꯜꯅ ꯑꯊꯤꯡꯕ ꯑꯃ ꯊꯥꯡꯂꯛꯄꯒꯨꯝ ꯐꯥꯎꯏ꯫ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯂꯨꯕ ꯇꯥꯔꯒꯗꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯍꯤꯡꯗꯨꯃ꯫ ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯃꯍꯥꯛꯇꯤ ꯂꯥꯞꯅ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯅꯤꯡꯏ꯫ ꯃꯁꯛ ꯎꯒꯦ ꯐꯪꯗ꯭ꯔꯕꯤ ꯆꯦꯛꯂꯥ ꯃꯥꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯦꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯍꯧꯕꯤ ꯃꯍꯥꯛꯇꯤ ꯂꯥꯞꯅ ꯑꯗꯨꯃꯛ ꯂꯩꯔꯁꯅꯨ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯌꯥꯏꯗꯤ ꯌꯥꯏꯅꯤ, ꯈꯨꯠꯅ ꯊꯦꯡꯂꯨꯔꯒ ꯃꯥꯡꯈꯤꯒꯗꯧꯕꯒꯤ ꯁꯔꯨꯛ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯂꯔꯣꯏ ꯋꯥꯈꯜꯗ ꯂꯦꯞꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯤꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯊꯪꯒꯤ ꯃꯦꯠꯁꯀꯤ ꯍꯣꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯈꯪꯕ ꯍꯣꯠꯄ ꯅꯠꯇꯦ, ꯈꯪꯗꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤꯕꯅꯤ꯫ ꯊꯑꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯈꯟꯗꯣꯛꯂꯤꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯌꯥꯝꯕꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯈꯪꯅꯤꯡꯕ ꯈꯔ ꯑꯃꯨꯛ ꯈꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯀꯣꯛꯇꯤ ꯐꯖꯅ ꯁꯥꯏ꯫ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯕ ꯃꯈꯩ ꯌꯦꯡꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ, ꯆꯥꯛ ꯆꯥꯅ ꯑꯝꯇ ꯆꯥꯔꯨꯁꯤ ꯂꯥꯎꯅꯤ ꯅꯪꯕꯣ, ꯂꯣꯏꯔꯒ ꯇꯧꯔꯣꯏꯃꯤ꯫ ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦꯕ꯫ ꯏꯪꯈ꯭ꯔꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯔꯣꯏ, ꯂꯥꯎꯅꯤ ꯅꯪꯕꯣ, ꯂꯥꯏꯔꯤꯛꯇꯨ ꯀꯣꯟꯅ ꯄꯥꯔꯁꯨ ꯌꯥꯏꯅꯦ꯫ ꯏꯃꯥ, ꯑꯩ
ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯥꯏꯕꯅꯤ ꯀꯣꯏꯁꯟ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯈꯟꯗꯣꯛꯍꯧꯗ꯭ꯔꯗꯤ ꯇꯥꯃꯣꯂꯅ ꯇꯥꯛꯄꯤꯔꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯁꯨꯝ ꯈꯟꯗꯅ ꯂꯩꯔꯗꯤ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯉꯣꯏꯗ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯚꯥꯞ ꯇꯥꯔꯛꯄꯁꯤꯗꯤꯀꯣ ꯏꯕꯨꯡꯉꯣ ꯂꯟꯆꯥꯗꯣ ꯏꯃꯥꯅꯅꯦ ꯃꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯁꯅꯥꯎ ꯑꯉꯥꯎꯕꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯤ ꯏꯁ ꯑꯩꯕꯨ ꯁꯅꯥꯎ ꯑꯉꯥꯎꯕꯤ ꯀꯥꯏꯅꯒ ꯏꯕꯨꯡꯉꯣ ꯂꯟꯆꯥꯅ ꯁꯦꯟꯅꯕꯗꯒꯤ ꯅꯪ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯃꯃꯥꯗꯤ ꯇꯥꯍꯟꯗ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯁꯦꯟꯅꯕ ꯀꯥꯏꯅꯒ ꯐꯣꯟ ꯐꯥꯎꯕ ꯇꯧꯕꯤꯔꯛꯇꯕꯗꯣ ꯀꯩ ꯄꯥꯔꯤ ꯀꯩ ꯈꯪꯗ꯭ꯔꯦꯁꯨ ꯍꯪꯕꯤꯔꯛꯄ ꯅꯠꯇꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯆꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯃꯃꯥ ꯂꯩꯃ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯉꯥꯡꯗꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯈꯤ ꯑꯗꯨꯗꯤꯅꯦ ꯍꯣꯔꯦꯟ ꯅꯪꯅ ꯆꯥꯔꯒꯦ ꯍꯥꯏꯀꯥꯟꯗꯨꯗ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯊꯣꯏꯕꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯐꯣꯇꯣ ꯀꯥꯞꯄꯒ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯉꯥꯡꯅꯗꯕꯒꯤ ꯐꯨꯒꯠꯂꯒꯦ ꯈꯜꯂꯤꯕꯅꯤ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯥꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗ ꯂꯣꯏꯅ ꯌꯦꯡꯈ꯭ꯔꯦ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯉꯝꯂꯦ ꯍꯥꯏꯕꯒꯨꯝ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯣꯟ ꯇꯧꯔꯒ ꯆꯥꯛ ꯆꯥꯕ ꯀꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗ ꯂꯟꯆꯥꯒ ꯉꯥꯟꯊꯣꯏꯒꯗꯨ ꯐꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯑꯃ ꯌꯦꯡꯃꯤꯟꯅꯔꯝꯕꯅꯤ ꯊꯣꯏꯕꯤꯒꯤ ꯃꯦꯁꯦꯖ ꯃꯅꯝ ꯃꯅꯝ ꯂꯥꯛꯁꯤꯟꯕꯗꯨꯗ ꯉꯥꯟꯊꯣꯏꯅ ꯇꯥꯃꯣ ꯊꯣꯏꯕꯤꯒꯤ ꯃꯦꯁꯦꯖꯅꯤ ꯂꯟꯆꯥ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔ ꯑꯗꯨ ꯃꯨꯊꯠꯂꯒ ꯌꯦꯡꯂꯤꯕꯗꯨ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯩ ꯇꯥꯃꯣ ꯀꯩ ꯍꯥꯏꯅꯣ ꯌꯦꯡꯉꯨ ꯂꯥꯏꯔꯤꯛꯀꯤ ꯈꯪꯗꯕꯁꯤꯡ ꯑꯣꯏꯔꯝꯒꯅꯤꯗ ꯑꯗꯨ ꯌꯦꯡꯉꯣꯕ ꯍꯣꯔꯦꯟ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯌꯦꯡꯒꯦꯃꯤ ꯅꯪꯕꯣ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯉꯥꯟꯊꯣꯏꯅ ꯉꯝꯗꯅ ꯅꯝꯗꯅ ꯌꯦꯡꯉꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯉꯥꯟꯊꯣꯏ ꯃꯕꯨꯡꯗ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯅꯪ ꯁꯤ ꯃꯌꯥꯝꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯂꯣꯏꯅ ꯇꯥꯛꯑꯗꯤ ꯐꯖꯔꯅꯤ ꯊꯣꯏꯕꯤꯅ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤꯁꯨ ꯊꯥꯖꯗꯦꯕꯣ ꯂꯟꯆꯥ ꯃꯆꯜꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯇꯥꯃꯣ ꯊꯣꯏꯕꯤꯁꯦ ꯍꯟꯗꯛ ꯑꯦꯛꯖꯥꯝꯗꯗꯤ ꯐꯖꯅ ꯏꯔꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯃꯣꯏ ꯏꯟꯗꯣꯝꯆꯥꯒ ꯀꯀꯥ ꯍꯣꯏꯅꯁꯨ ꯇꯥꯃꯣ ꯅꯪ ꯌꯥꯝ ꯊꯥꯒꯠꯍꯧꯕꯅꯤꯉꯣ ꯑꯩꯅ ꯅꯠꯇꯦꯗ ꯅꯁꯥꯅ ꯍꯣꯠꯅꯖꯕꯒꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯣꯏꯕ ꯑꯗꯨꯗ ꯇꯥꯃꯣꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯌꯥꯝ ꯄꯥꯡꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯀꯩꯅꯣ ꯄꯥꯡꯉꯤꯗꯨꯗꯤ ꯑꯌꯨꯛ ꯈꯛꯇ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯁꯨ ꯃꯥꯅ ꯈꯪꯗꯕ ꯇꯥꯃꯣꯅ ꯇꯥꯛꯄꯤꯌꯦꯅ ꯊꯣꯏꯕꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯂꯟꯆꯥ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯨꯗ ꯃꯁꯥꯗꯨ ꯈꯔ ꯍꯩꯅꯕ ꯑꯣꯏꯗꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯉꯨ ꯆꯠꯂꯨ ꯍꯧꯖꯤꯛꯇꯒꯤ ꯇꯨꯝꯃꯗꯤ ꯐꯠꯖꯔꯅꯤ ꯂꯟꯆꯥ ꯉꯥꯟꯊꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯕꯤꯅ ꯊꯥꯔꯛꯈꯤꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯇꯦꯟ ꯇꯦꯟꯕ ꯐꯣꯟꯗ ꯁ꯭ꯇꯦꯞ ꯈꯔ ꯍꯥꯏꯈ꯭ꯔꯒ ꯍꯣꯠꯄ ꯉꯝꯒꯗꯧꯕ ꯌꯥꯎꯔꯤ ꯈꯔ ꯂꯨꯕ ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯇ꯭ꯔꯒꯗꯤ ꯍꯩꯔꯣꯏꯗꯕꯁꯨ ꯌꯥꯎꯔꯤ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯕꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯥꯔꯤꯕꯅꯤ ꯄꯨꯅꯤꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯆꯥꯛꯇꯨ ꯇꯞꯅ ꯆꯥꯎꯅꯤ ꯅꯪꯕꯣ ꯍꯥꯕ ꯇꯥꯔꯦꯅꯦ ꯃꯆꯥ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯗꯣꯏꯅꯤ ꯃꯦꯠꯁ ꯇꯨꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪꯒ ꯒꯦꯞ ꯂꯩꯌꯦ ꯂꯣꯏꯕ ꯅꯪ ꯍꯧꯔꯔꯣꯏꯕ ꯄꯨꯅꯤꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ ꯀꯣꯟꯊꯣꯛꯅ ꯃꯃꯥ ꯂꯩꯃꯅꯁꯨ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯂꯟꯆꯥꯗꯤ ꯏꯆꯥꯒꯤ ꯗꯣꯛꯇꯔꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯑꯁꯦꯡꯕꯗ ꯗꯣꯛꯇꯔꯒ ꯑꯣꯏꯔꯝꯃꯗꯤ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡ ꯈꯪꯅ ꯍꯤꯗꯥꯛ ꯊꯥꯕꯒ ꯍꯩꯈ꯭ꯔꯅꯤꯗ ꯁꯤꯗꯒꯤꯗꯤ ꯃꯉꯣꯟꯗ ꯁꯨꯝ ꯁꯦꯟꯅꯍꯜꯂꯗꯧꯅꯤ ꯃꯤꯉꯣꯟꯗ ꯀꯣꯆꯤꯡꯒꯤ ꯁꯦꯜ ꯄꯤꯊꯣꯛꯄꯁꯨ ꯄꯤꯊꯣꯛꯄ ꯂꯟꯆꯥꯗ ꯑꯣꯏꯅ ꯄꯤꯕꯤꯔꯅꯤ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯀꯥꯟꯅꯖꯅꯕ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯃꯉꯣꯟꯗ ꯈꯔ ꯁꯦꯟꯅꯍꯟꯕꯁꯤꯗ ꯐꯒꯠꯂꯛꯄ ꯃꯥꯜꯂꯤ ꯂꯟꯆꯥꯅ ꯄꯨꯛꯅꯤꯡ ꯇꯞꯄꯅꯤꯅꯅꯦ ꯗꯞ ꯅꯨꯡ ꯇꯧꯗꯕ ꯊꯦꯝ ꯊꯦꯝꯗꯅ ꯂꯣꯏꯅꯕ ꯑꯗꯨꯒꯤꯅꯤ ꯏꯪꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯂꯟꯆꯥꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯁꯨꯛ ꯐꯕ ꯅꯍꯥ ꯑꯇꯥꯡꯕꯅꯤ ꯃꯃꯥ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝ ꯇꯥꯁꯤꯜꯂꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈ꯭ꯔꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯋꯥꯆꯞ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯊꯥꯖꯤꯜꯂꯤ ꯅꯨꯡꯊꯤꯜꯗꯨꯗꯤ ꯃꯥꯅ ꯈꯪꯖꯕ ꯈꯔꯗꯨ ꯇꯧꯕꯗ ꯂꯟꯆꯥꯒꯤ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯨꯗꯦ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯗꯨꯁꯨ ꯃꯁꯥꯅ ꯈꯪꯕ ꯈꯔ ꯑꯗꯨ ꯑꯁꯨꯝ ꯍꯣꯠꯄꯗ ꯃꯇꯝꯗꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ ꯉꯥꯏꯕꯗ ꯊꯣꯏꯕꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯇꯥꯕ ꯂꯣꯏꯔꯦ ꯐꯃꯨꯡꯁꯨ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯦ ꯑꯁꯨꯝ ꯉꯥꯏꯕꯗꯒꯤ ꯄꯨꯡꯗꯨ 9:30 ꯇꯥꯁꯤꯜꯂꯛꯂꯦ ꯁꯣꯝꯗ ꯂꯟꯆꯥ ꯐꯣꯟꯒꯤ ꯗꯇꯥꯁꯨ ꯑꯣꯐ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤ
ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨꯃꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯂꯪꯐꯩ ꯆꯠꯇꯅꯕ ꯀꯟꯅ ꯑꯃꯨꯛ ꯍꯣꯠꯅꯩ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯆꯪꯃꯜꯂꯛꯇꯕꯗꯨꯗ ꯗꯥꯇꯥꯗꯨ ꯑꯣꯟ ꯇꯧꯔꯒ ꯋꯥꯆꯞ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤꯒꯤ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯂꯩꯔꯝꯃꯤ ꯇꯥꯃꯣꯂꯟ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯈꯤꯇ ꯇꯥꯛꯄꯤꯌꯨꯀꯣ ꯇꯁꯦꯡꯅꯃꯛ ꯇꯉꯥꯏ ꯐꯗꯅ ꯑꯌꯨꯛꯇ ꯉꯟꯊꯣꯏ ꯌꯥꯎꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯈꯪ ꯈꯪꯗ ꯇꯥꯛꯄꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟꯗ ꯇꯥꯛꯄꯤꯕꯁꯤ ꯃꯈꯥ ꯆꯠꯊꯕ ꯄꯥꯝꯗ꯭ꯔꯦ ꯌꯥꯔꯤꯕ ꯃꯈꯩ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯍꯧꯕ ꯃꯥꯟꯕ ꯃꯇꯧ ꯎꯠꯂꯛꯄꯗ ꯅꯤꯄꯥꯃꯥꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯜꯂꯔꯦ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯅ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨ ꯍꯩꯇꯦ ꯍꯥꯏꯔꯕꯁꯨ ꯃꯥꯜꯂꯔꯣꯏ ꯍꯌꯦꯡ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯖꯥꯅꯔꯤꯉꯩ ꯊꯣꯏꯕꯤꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯂꯟꯆꯥ ꯀꯣꯜ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯥꯏꯂꯦꯟꯇ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯨꯏꯔꯦ ꯄꯥꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯆꯪꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯣꯏꯕꯤꯒꯤ ꯀꯣꯜ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯪꯗ꯭ꯔꯦ ꯀꯣꯜꯗꯣ ꯑꯅꯤꯔꯛ ꯍꯟꯅꯁꯨ ꯇꯧꯔꯛꯇꯕꯗꯨꯗ ꯂꯟꯆꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯕ ꯌꯥꯗꯦ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯨꯠ ꯈꯨꯗꯣꯟꯁꯤꯡ ꯑꯗꯨꯅ ꯆꯨꯟꯕꯥꯜ ꯃꯌꯥꯗ ꯅꯥꯟꯗꯨꯅ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯕꯨ ꯀꯨꯏꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ ꯀꯣꯜꯗꯨ ꯔꯤꯡ ꯀꯨꯏꯅ ꯆꯠꯇꯦ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯇꯥꯃꯣꯂꯟ ꯍꯜꯂꯣ ꯇꯥꯏ ꯇꯥꯃꯣꯂꯟ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣ ꯑꯩꯅ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯈꯤꯕꯗꯨ ꯐꯪꯕ꯭ꯔꯣ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯔꯤꯁꯨ ꯈꯟꯗ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯟꯆꯥ ꯃꯊꯟꯇ ꯀꯔꯤꯒꯤ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯂꯤꯁꯥꯡ ꯊꯥꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯆꯩꯖꯩ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯑꯊꯤꯡꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯝꯂꯤ ꯊꯃꯣꯏ ꯃꯥꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯟꯆꯥ ꯂꯦꯝꯊꯣꯛꯅ ꯎꯔꯦ ꯑꯗꯨꯁꯤꯡꯗꯣ ꯑꯝꯇ ꯇꯥꯛꯄꯤꯌꯣ ꯇꯥꯃꯣꯂꯟ ꯃꯇꯝ ꯂꯩꯔꯗꯤ ꯃꯦꯠꯁꯅꯤꯅ ꯐꯣꯟꯗ ꯇꯥꯛꯄꯗꯣ ꯐꯔꯛ ꯇꯥꯒꯗꯧꯕ ꯃꯥꯜꯂꯤ ꯅꯪꯁꯨ ꯚꯥꯞ ꯇꯥꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯐꯖꯅ ꯇꯥꯛꯄꯤꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯇꯥꯛꯄꯤꯌꯣ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯊꯦꯡꯉꯐꯥꯎ ꯄꯥꯗꯣꯏꯅꯤ ꯃꯦꯠꯁꯤꯗꯤ ꯐꯖꯅ ꯕꯣꯏ ꯀꯣꯂꯝ ꯇꯧꯔꯒ ꯇꯥꯛꯀꯗꯧꯕꯅꯤ ꯊꯣꯏꯕꯤ ꯐꯣꯟꯗ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯛꯄ ꯌꯥꯕ ꯁꯕꯖꯦꯛꯁꯨ ꯅꯠꯇꯦ ꯊꯣꯏꯕꯤꯁꯨ ꯈꯪꯂꯤꯕꯅꯤ ꯐꯣꯟꯗ ꯃꯦꯠꯁ ꯇꯥꯛꯀꯗꯧꯕꯗꯣ ꯂꯧꯁꯤꯟꯕ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯁꯥ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯍꯪꯂꯤꯕꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯍꯣꯠꯇꯣꯛꯍꯧꯔꯗꯤ ꯍꯌꯦꯡ ꯈꯔ ꯐꯅꯤꯅ ꯇꯧꯕꯅꯤ ꯇꯞꯅ ꯇꯥꯛꯄꯤꯌꯣ ꯇꯥꯃꯣꯂꯟ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯤꯌꯦ ꯃꯗꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯔꯣꯏ ꯊꯣꯏꯕꯤ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯇꯥꯛꯄꯤꯔꯒꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯈꯔꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯇꯨꯛ ꯇꯨꯛꯊꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩꯗꯤ ꯑꯗꯨꯒꯤ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ ꯀꯣꯏꯁꯟꯁꯨ ꯌꯥꯝ ꯌꯥꯝꯈꯤꯕꯅꯤ ꯑꯔꯦꯝꯕꯗ ꯇꯥꯃꯣꯂꯟꯒꯤ ꯐꯣꯟ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯔꯅꯤ ꯀꯛꯊꯠꯄꯤꯈ꯭ꯔꯣ ꯑꯣꯏꯔꯣꯏꯗ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯂꯩꯖꯁꯅꯨ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯂꯟꯆꯥꯅ ꯉꯥꯏꯈꯣ ꯍꯥꯏꯕ ꯀꯅꯪꯗ ꯐꯣꯟꯗꯨ ꯊꯝꯈꯤꯕꯅ ꯍꯥꯜꯂꯤ ꯊꯣꯏꯕꯤꯅ ꯀꯣꯜꯗꯨ ꯑꯗꯨꯛ ꯊꯨꯅ ꯀꯛꯈꯤꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯕ ꯇꯥꯅꯤꯡꯕ ꯈꯔ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯍꯧꯏ ꯀꯩꯅꯣꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯁꯝꯊꯗ꯭ꯔꯦ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯟꯆꯥ ꯃꯁꯥꯗꯨ ꯏꯐꯨꯟ ꯐꯨꯟꯒꯠꯄꯒꯨꯝ ꯇꯧꯏ ꯃꯁꯥꯅꯁꯨ ꯐꯣꯟꯗ ꯃꯦꯠꯁ ꯇꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯀꯣꯜ ꯀꯛꯈꯤꯕꯗꯨꯁꯨ ꯊꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯊꯣꯏꯕꯤ ꯉꯥꯜꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯨꯡꯁꯨꯛ ꯍꯦꯛ ꯁꯨꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯂꯟꯆꯥꯅ ꯎꯔꯒꯗꯤ ꯂꯟꯆꯥꯒꯤ ꯊꯃꯣꯏꯒꯤ ꯕꯤꯆꯥꯔꯗꯤ ꯁꯣꯏꯗꯅ ꯂꯥꯜꯂꯒꯅꯤ ꯇꯥꯛꯇ꯭ꯔꯃꯛꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗꯤ ꯌꯥꯔꯤꯅꯤ ꯏꯔꯥꯏ ꯂꯥꯏꯕ ꯀꯣꯏꯁꯟꯁꯨ ꯌꯥꯎꯔꯤꯅꯤ ꯑꯃꯠꯇ ꯌꯦꯡꯉꯝꯃꯨ ꯁꯤꯗꯕꯨ ꯏꯃꯥꯅ ꯌꯥꯝ ꯐꯩ ꯀꯥꯏꯅꯒ ꯁꯣꯝꯗ ꯃꯥꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯁꯤꯗꯤ ꯃꯣꯏꯅ ꯈꯪꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯟꯅ ꯆꯣꯡꯉꯤꯕꯁꯦ ꯀꯅꯥꯝꯇꯅ ꯂꯥꯏꯌꯦꯡꯕꯤꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯣꯏꯔꯒꯗꯤ ꯃꯤ ꯂꯥꯏꯌꯦꯡꯕ ꯌꯥꯝ ꯍꯩꯅꯤ ꯀꯥꯏꯅꯀꯣ ꯍꯔꯥꯎꯅ ꯇꯧꯒꯅꯤ ꯄꯨꯊꯣꯛꯂꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯠ ꯐꯠ ꯈꯨꯝꯖꯤꯟꯈ꯭ꯔꯒ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯇꯨꯅ ꯂꯩꯊꯣꯛꯈꯤ ꯄꯨꯡꯗꯤ 10:30 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯂꯟꯆꯥ ꯊꯣꯏꯕꯤꯕꯨ ꯀꯣꯏꯁꯟ ꯑꯃꯠꯇ ꯇꯥꯛꯄꯤꯈꯤꯗꯕꯗꯨ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯁꯥꯅ ꯋꯥꯈꯜꯗꯨ ꯂꯥꯟꯖꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯆꯝ ꯆꯝꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯂꯤꯕꯗꯨ ꯍꯤꯛꯇꯣꯛꯄ ꯃꯇꯧ ꯎꯠꯈꯤꯕꯗꯨ ꯆꯨꯝꯗꯦ ꯍꯥꯏꯅ
ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯇꯁꯦꯡꯅ ꯃꯗꯨ ꯈꯛꯇꯔ ꯂꯟꯆꯥꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯔꯤꯕ? ꯅꯠꯇꯦ, ꯅꯨꯃꯤꯠ ꯀꯨꯏꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯗ꯭ꯔꯒ ꯍꯥꯏꯐꯦꯠ ꯇꯥꯔꯒ ꯊꯃꯣꯏꯗ ꯄꯦꯟꯐꯥꯠꯇ꯭ꯔꯤꯉꯩ ꯊꯣꯏꯕꯤꯅ ꯐꯣꯟ ꯊꯝꯈꯤꯕꯗꯨꯗ ꯏꯍꯥꯡ ꯑꯃ ꯍꯥꯡꯕꯒꯨം ꯇꯧꯔꯤꯕꯅꯤ꯫ ꯊꯃꯣꯏꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯂꯩꯕ ꯌꯥꯃꯟꯗ꯭ꯔꯕꯗꯨꯗ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯂꯟꯆꯥꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯕ ꯅꯠꯇꯦ꯫ ꯁꯨꯛꯇꯣꯛꯇꯨꯅ ꯍꯤꯞꯂꯤꯉꯩ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯏꯉꯛꯅꯈ꯭ꯔꯦ꯫ ꯑꯁꯥꯎꯕ ꯎꯠꯂꯤꯕꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯀꯣꯜꯗꯨ ꯄꯥꯏꯈꯠꯄꯤꯕ ꯅꯠꯇꯦ꯫ ꯔꯤꯡꯇꯣꯟ ꯇꯥꯅꯕ ꯀꯣꯜ ꯇꯧꯔꯛꯄꯒꯨꯝ ꯈꯤꯡꯍꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯄꯥꯏꯌꯣ, ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯃꯤ꯫ ꯂꯥꯏꯔꯤꯛꯄꯨ ꯑꯍꯤꯡꯗ ꯇꯥꯛꯅꯕ꯭ꯔꯣ? ꯎꯟꯅ ꯏꯉꯧ ꯉꯧꯅ ꯀꯨꯞꯄ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯜꯒꯤ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ सिपाही अमन कौरे, सर सर दिल्ली से आपकी कॉल आ रही है। किसका है? सर इंटेलिजेंट टीम। ओके लेट्स गो। असोमदन थोइबी मसा ngamde tabaga दिल्ली da leiba makhuraga manam chaga khudakta yauraktuna थोइबीबु सेवा तौबीरी। पुनीना थोइबी चा खरा चाननबा तौसी अदुगने हिदा गुली चारगा फजन पोथानबा। मचा कदौबै लाइनु कसुक यामना कन्ना ngamdaba nattabasiba नाबु ओइगेरा नादबु ओइगेरा इचागी मनाक्तनिनि लाक्लिबसे पौंचागी थबक लोइना काइरमनि तौइदो। है अइगी थबक्ति अराइबनिने इचानु मरुनिने। नंदोगा पुनीगा चंगदुना थोइबीबु सेवा तौबीदुना मसादो खरदि कनखतली। चागे सिंगसु फजन चारे। असमना नुमित हुमनी मरीनी थोइबीगी मनाक्ता लेरमलगा दिल्लीदा अमुक हन्ननबा सेम साइ। थोइबिया नसाना हनगनुको अदुगने अहिंग तुमदबी लाइरिक ममांगदा फमदुना लेबदो मदु खरा थादो यामना इंगी सिदादि अदुना खरगे हेने चक्सना लेगदौबनिको। है मचा नंदोना अमुक हाइरे। थोइबी अवादबा नंगी अवा नुंगाई अखोइदा लोइना हाइरकदौबनिको। है पाबुंचा अदुदी अखोइ अमुक यौनबा तौरगे मथंग हप्ता इचागी नाक्ता अमुक लाकनी चक्सना लेयुको। है पाबुंचा हंदक मरक्सि थोइबी हानगा मानदना वाखलदा हौख्रबा कया का हेने निंगसिंगलै। पुनसिदा काउबा ngamlaroidaba थौदोक कयाना मिटमांगदा जगोइ साबगुम चोंथोरक्लबदा खंजनगनु हाइबा यादे। निंगसिंगलनु ngamde leichil ure mabu ningsingi thabal ure khonjal taningi leirang sadle mabu ngainingi nongjabi ure magi mapau taningi pukningda sonthangnana mathanta sonjai karamba matamda mabu ugani karamba tanjada thamoigi mapau tamgani kamdawna hangani aigi chithi phangkhidabra।